फाखिबा नागा तरुक थादोरकनबा डिमांडा meiteiga nagaga pulaga protest toukhre state amadi central government na matik chaba thabak lokhatkadabani kangpokpi district ki leilon baipai village ta kuki khulai paibasing phajin thamliba naga micham taruk condition amata yaudana thadorkadabani haina demand tawrduna naga amadi meiteigi civil society organization sing khusamnaraga protest toukhre kawru range Naga Women's Union Sinduna Pangthokiba protest aduda Coordinating Committee on Manipur Integrity Kokomi amadi atai tongan ba civil society organization kayagi mihut sing saruk yaki me 13 da phajin kiba mihut sing atu asoi angam yaudana thadok hanaba center amasung state lengangna akhanaba thorang lokhakadabani haina khongjang aduda saruk yar kiba singna phongdoki kanglup anigi tongan ba CSO sing saruk yaduna pangthokiba protest aduga mari leinana paumi singda Indigenous Peoples Forum Manipur ki asangka sarna hai pastor ani yauna micham kia khulai paibasung phajin ro thamkibagi matangda laingakna karigumba makalgi thorang amata lokhatribasi ningba kainingaini athuba matamda state amasung central government na mara laisida misam singatu condition amata yaudana thadok hanaba thorang lokhatkadabani karigumba misam singatu thadok hanba ngamdrabadi hanadagi charang nadunu leirba state asida hena pamdaba thodok sing thoklakpa yai haiki kokomigi spokesperson nahakpam santana su lengakna haujuk phabu mara laisida misam thadok hanba ngamdaba amasung state asigi irang laksinba ngamdabagi thongbo yaningdaba phongdoki